KNA-B ni Chingnaba tara Assam Rifles ka Khut Thoknabada Shire State asiga Yumpham Myanmar dagi ngamkhai lansinduna sangsilakiba Myanmar da base tawba kuki laloglob KNA-B waigani Chingnaba laloba tara Assam Rifles ki kangbu ka Khut Thoknabada Shire haire paw asina makhata na hai thogdok asi ngarang numidang Indo Myanmar border wediba border pillar number 62 ga taina ba Chandel district ki manungjan ba New Samtan gi Khengjoi village ta thokibani haire paw asina makhata ribadi Dimapur da base tawba 3 corps ki makhada leiba Assam Rifles ki unit amana counter insurgency operation chatharingai manungda mafam adu da leiramba kuki National Army Burma KNA-B gi lanmisingna Assam Rifles ki maikei tamna nongmai kapsinduna landarakbadagi Assam Rifles ki kangbu na su handuna maikei animakta akanba mawongda Khut Thoknakhe Khut Thoknabadu da KNA-B gi lanmi tara hat khibagal oinana khulai kaya su phagat pangam khi haire marak asida Indian Army gi Eastern Command na mahaki social media X ta thagalakhiba post amada Thogdok adu sumle haina phongdorokpaga loinana thogdok thokpamda makhata na local police yauba combined team na search operation chathari haina su phongdorokle Shiroi Lily Festival gi Chathok-Chatsinda illegal Immigrantsingna Ayet Apan Piraklabadi Makhoida Henna Awaba Fibam Mayoknagani Ashang Kasar Yellow Misingi achoba kumai ama wediba Shiroi Lily Festival gi Chathok-Chatsinda illegal Immigrantsingna Ayet Apan Piraklabadi Makhoida Henna Awaba Fibam Mayoknagani haina Indigenous Peoples Forum Manipur IPFM gi president Ashang Kasar na phongdorokle wafam asi hotel Imphal da pangthokiba IPFM gi news bulletin nama phongdokpagi thauram gi bangoina na pawmi singna hangba wahangi pawkhumoina mahakna phongdokhibane lakleba tang kundagi haugadoriba Shiroi Lily Festival gi Chathok-Chatsin gi matangda kuki khulai paiba singna thamlakiba wafam singi matangda palladuna Ashang Kasar na hai Shiroi Lily Festival gi mangoina na social media da thadorokiba wafam sing miyamna thengnare Asigumba wafam asida miyamna singnaba phawbigano festival asida saruk yaba lakpa sing chada chama safahangani haina Ukhrul district ki DC na phongdokpa laikhrai loinana tangkhul Nagalong amasung Wum region asu festival asida saruk yaba lakpa singi Chathok-Chatsinda makhal amatagi Ayet Apan pidanaba order thokhrabane Yellow mi singna khundaba mafam amada pangthokpa yellow kumai amada mitomna threat tawragliba si laibak thibane masida makhoina karisu tawba ngamloi haiba wafam thamkhe Congress ka Pullaga Sarkar Semgani Haina Sandoklibasi Yumpham Yaode BJP Social media amasung news channel kharada BJP gi MLA kharana Congress party ka Pullaga Sarkar semlaba yai haina sandorokliba pawasi Yumpham Yaudaba amasung aranba paune Asigumba Yumpham Yaudaba amasung aranba paw sandoroklibasi BJP gi maikaidagi akanba mawongda yaningdaba phongdorokle loinana asigumba thabak asi makhata na tawdanaba su khangali haina BJP gi General Secretary L Deven na thadorokpa cherolaman haire Cherol asina makhata na hairivana BJP gi legislature khudingmak party ga matam pumbada lengdana leiri amasung tungdasu lengdana laikhigane BJP gi Congress party ga hiram amata da pullaga sarkar sembagi wafam leite democracy gi freedom of speech amasung freedom of expression gi khudong saba lauraga laiba ke luraba tanja asida miyam da lana uhanba yaba paw amata phongbiganu haire